ngasi numida waram phongkhiba tungan ba manipuri siphongsing amasum thokhiba thawdo wathoksingdagi maruibi I pausing miyamda thamjagi hanbada paujal pausirigi lakusaraga Home Ministry na Police Station taruna konba mafamsingna nauna disturb area status thamjingkhre haukiba sayol asida khanghaudana Chuchampur Bisnupur Imphal East amasum Jiribam districta hengalakhiba ethnic violence sida insurgents group sing yaukshilakuna Mishi Mina amadi aso apan thokpagi thawdoksing hengalakpana maram oiraga irang asibu lakshinanaba Ministry of Home Affairs Government of India na Armed Forces Special Power Act 1958 ki makha disturb area status laukthokraba police station tarukna konba area singda nauna disturb area status thamjingkhre nauna disturb area status thamjingkhraba police station singi area sing adudi Sekmai Lamsang Lamlai Jiribam Laimakhong amadi Moirang police station singi area dani hariba disturb area status asi sahi asi October amadagi hauduna tha taruk sathagani hari disturb area status thamjingraba police station singa sina koliba mafam singda security singna coordination tawduna security ki section tharang oina operation sing sathaba haunaba Ministry of Home Affairs state government amadi security ki makok thongbu official singda direction pikre hari Panbayai Ministry of Home Affairs na saye sigi September amadigi aphaspa gi makada Manipur gi oina police station taraga mapana konba area sing yaudana Manipur state pumbada thamlamba disturb area status asigi matam loikhibaga loinana Ministry asina saye sigi October amadigi makhata na disturb area status thataruk sangdokhibani saye sigi September 13 da thokiba Ministry of Home Affairs ki notification adugi matungina police station taragamapan Imphal City Lamphel Sekmai Lamsang Paswai Wangwai Porompat Haingang Lamlai Irilbung Laimakhong Thaubal Bisnupur Nambol Moirang Kaksing amasum Jiribam district sing konba mafam sing yaudana Manipur gi atai mafam sing aphaspa gi makhada disturb area status tha taruk makhatana sangdokhibani aduba hausi hengalaklibe irang sina maram oiraga state asigi law and order gi phibam sing munna khanaraba matung aphaspa gi section 3 gi makhada police station taruk Sekmai Lamsang Lamlai Jiribam Laimakhong amadi Moirang police station singi mafam singda amuhana disturb area status asi thamduna tha taruk satnanabagi notification asi Ministry of Home Affairs ki additional secretary Piers Goyal na thokhibani haidena su pausta makhatana phongdorakli Makasa tharak poina topa pauna Thaubal Kaksingda mahiroi singna khongjang sangsingkhre misam phakhraga lengana tumina lesinba thawong yaningde Sen Kuki narcotic singna hostage oina phajinduna thamliba nupa ahum amasum angang uhum tekta kaidana thadoraknaba demand tawraduna kokomi student front ki lamjing makhara Thaubal amasum Kaksing district ki tungan ba mafam singda leiba mahiroi sangsingi masing yamlaba mahiroi singna democratic oiba khongjang asi sangsingkhre Mr. Miam de attack tawbuda halengba leitraba Sen Kuki narcotic singna haukiba numit kharani asida Jiribam ki tungan mafam singda leptana attack torakpa mitegi yum kya leptana mai tharakpa madi Mr. Miam kya khatpa tupa toraklaba sutlenga ama leiri habigi sabsaba mating futoktuna sabsana thengnaba ngamdaba sigi damaktabu asigi damakta sumairoi singa duna lenga ki mathakta pendaba kya phongdoknakhi Mahiroi singa duna magi mahiroi sangsingi mamangna tholaklaga amuba base theatuna human chain semki Thaubal district ki Child Care and Education Foundation Wangjing Royal Academy Wangjing Lamding Little Angels Paradise School Wangbal Sophia English School Thaubal Paradise English School Thaubal EGF School Thaubal Anandpurna School of Science Thaubal New Era Higher Secondary School Thaubal Silaima Vocational Education and Training Institute Thaubal Kasturaba Gandhi Balika Vidyalaya Ukhongsang Little Star English Higher Secondary School asina singba mahiroi sang kayagi mahiroi singna khongjang sangsingki Kaksing district oina su Mary Immaculate Catholic School Irum Lamding Kaksing Langmaidong Higher Secondary School James Academy Kaksing Khunau Yoreka Academy Thonauzam Rising Sun English School Kaksing Khunau angom laikai na singba mahiroi sang singi masing yamlaba mahiroi singna khongjang sangsingki ngasigi mahiroi sang singi khongjang singa duda mara laijadraba mahiroi amadi misam khudakta state amadi central government na thadokhangadabani misam phakhraga lenga na tumina laisinbagi thawong yaningde
अथुब मतमदा मिसम तरुक असोय अंगाम यावदुना थादोरकदबनी Today is Children's Day. Release the Innocent Children's Stop Crime Against Women and Children's Haibana Singba Thaba Placard Kya Supai Bagaloina Kolau Sing Lau Hieri Makasa Tarak Poina Kangla Paudi Topa Maruiba Paukrana Paubai Maitana Bakum Tarakpa Kuki Sing 18 Mai pakhankhidre Amambagi Kudong Saba Loraka Paubai Maitana Bakum Tarakpa Kuki Kulai Pibasing Arambai Tengolna Mai pakhankhidre Kuki Sing na Bethel Mari Kautruk Matak Singyang Paring area dominate tawduna phibam semlaga laikre press na phangba paw amagi matung ina ngarang numidang pung mapan makhairom tarakpada Bethel gi awang thangba maikei ta leiba sugi pham amagi manakta kuki khulai paibasing position lawduna leibigi saum phangmadagi khonglai thuna arambai tengol gi fighting squad team aman ani mafam aduna sangsinduna mafam adugi phibam yengsingki su pham adugi manakta leiba yen gi pham amagi maning canal da saurakna kuki khulai paiba Tararom position lawduna lairamba thengnabadagi labuk lomda sangsilaktanaba fighting squad ki team maduna kuki khulai paibasingna position lawduna lairiba maikei edu tamna nongmai round khara kapsinki kuki khulai paibasing aduna su khut handuna nongmai round khara kaplamlaga Bethel lom thangba narak mongsong lomda sensinki haidi Kuthoknariba mafamasi kautruk amadi kadangban phaunariba lambigi mamang thangba labukta kautruki khunjasingna ngarang lau khawba loiraga phauyeinaba paiduna thamba phaubaising adudagi panglap laptaba mafamni sarakna minute mangarom kuthoknaraba matungda Bethel gi narak mongsong da sensin kiba kuki kulai pai lau khongdura nongmai round khara ama kautruk khunjaw tamna kapsilaki kautruk khul ngakpasingna sukhut handura nongmai round ani uhum kapki Nongoi makol sing adu tabadagi kautruk ta leiba CRPF na nongthakta illumination round kakhut pagaloina Kesper gari sing mapamadura thaujalakpadagi kuki khulai paiba sing adu Bethel gi asongba umanglomda sensin khibani haina pausna makhatari atopa paumana miyoi taruk phajin khibadu miyoi bigi minung si yenglaga athubura tekta kaidana imung manungda sinabiu sarda Manipura matam khara tangdu leitana leiruraba matungda haukiba numit kharane sida numai kapna ba yauna mi si minagi thawdok thulakpada BJP Manipur Pradesh na taseng nungnang ba phawi madi Ziribam district ki Borobekra sub division gi Zakura dor gi thawdok ta pikliba angang yauna miyoi taruk phajan khibadu miyoi begi minung si yenglaga athubada tekta kaidana imung manungda sinabiu haina BJP Manipur Pradesh ki president S Sardana phongdokre Ngasi Nitya Pachu Tekta Leiba Thambal Sangle na Pangthokpa Paumising Unabagi Tharamamada President S Sardana Makhatana Hakipda Angang Yauna Miyoi Taruk Phajin Kibagi Thawdo Asi Hek Tabaga BJP Manipur Pradesh na Party Asige Central Leader Singamadi Home Minister na Singbada Misa Miyam Ngakpinaba Madi Akan Masuksin Tharang Lokat Pinaba Haijaba Lekre Thawdo Asi Hek Thokpaga Mahak Masama Guwahati Rasatuna Manipur gi Governor Lakshman Prasad Acharya Unaduna Thokliba thawdok sing asigi asumba asengba sing khankhre Governor gi maikei digi su thawdo asida hakthengna senari ba sing phaganaba mari rainaba singda khangan ba lekre Mamang sai gi me ahum dagi leptana tholakliba irang asiga mari lainana Home Minister yauna India gi makok thongba lusingba sing lainga asiga loinana amadi party gi maikei digi miyam gi aningba apamba sing phongdoktuna hakthengna unaduna irang asigi horoisin purakna ba taksinduna lakli maruina Angang yauna miyoi taruk phajinduna lairibasi athubada imung manungda tekta kaidana sinnabiyu haiki Paumising unaba adu BJP Manipur Pradesh ki Secretary Premananda Mitai L Deven amadi atai party gi maruoiba thaumi kya su saruk yaki Makhasa tharak poina topa paumana zaribamdagi phakhiba miyoi taruk tekta kaidana thadokpirau Karam Syam Langthawal Kendra ki BJP MLA Karam Syam na haikre miyoi bigi minungsi yengbiraga zaribamdagi phakhiba angang yauna miyoi taruk adu tekta kaidana thadokpirau miyoi bada khwaidagi maru oiribasi nungsinaba amadi minungsini habisini Wafam asi lengak pairiba BJP MLA singi ahan boina Karam Syam na Naran Konjin takpokpida ngasi ayuk Spastic Society of Manipur na sinduna ahal oiraba Disabled Certificate pairaba singda lem na hearing aids yenthokpigi thorom na magna phongdokhibani magna makha taraduna miyoibigi punsida khwaidigi maru oiribasi minungsi leitraba society edu malem na sanapam leiroi maram aduna handak zaribamdagi phakhiba miyoi taruk issue sing yauna nupi oibigi yengbiraga thadokpirau
ꯃꯈꯣꯏꯒꯤ ꯁꯛꯇꯝ ꯎꯕꯗ ꯌꯦꯡꯕ ꯉꯝꯗꯦ ꯃꯈꯣꯏꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨ ꯌꯦꯡꯕꯗ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯒꯅꯤ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯊꯕꯛ ꯇꯧꯔꯛꯄꯗ ꯀꯅꯥꯅ ꯈꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯐꯖꯤꯜꯂꯤꯕꯁꯤꯡꯅ ꯃꯈꯣꯏꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯈꯤ MLAꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯁ꯭ꯄꯥꯁꯇꯤꯛ ꯁꯣꯁꯥꯏꯇꯤ ꯃꯅꯤꯄꯨꯔ ꯂꯩꯗꯨꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯁꯦꯃꯤꯅꯥꯔ ꯏꯟꯀ꯭ꯂꯨꯁꯤভ ꯑꯦꯗꯨꯀꯦꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟꯁ ꯋꯤꯠ ꯁ꯭ꯄꯦꯁꯤꯑꯦꯜ ꯅꯤꯗꯁ ꯋꯤꯠ ꯁ꯭ꯄꯦꯁꯤꯑꯦꯜ ꯔꯤꯐꯔꯦꯟꯁ ꯇꯨ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 2020 ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯗꯤ ꯗꯤꯁꯑꯦꯕꯜ 140ꯗ ꯂꯦꯝꯅ ꯍꯤꯌꯔꯤꯡ ꯑꯦꯗꯁ ꯄꯤꯕꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯈꯥ ꯇꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯚꯣꯀꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯂꯔ AYJNSHDRC ꯀꯣꯜꯀꯇꯥꯒꯤ ꯑꯅꯨꯄꯝ ꯗꯥꯁ ꯑꯃꯗꯤ Chief Coordinator RCI NEZCC Zone 1 Laisram Tikendra Rekina Dasta Pamkiari Makha Satharakpa oina topa paw amna Central Government yoktuna thamliba sin Kuki Sing Khudakta loisiluk Manipur Civil War thoknaba singano luptara Prime Minister Narendra Modi na masindadi Beti Bachao Beti Parao haina lauraga nupi angang yauna phadana pukhraba phawbada tumina leisinba condemn tawi luptara gomdoi Kanglaipak ki mairadagi lakhusaraga Koki militantsina war crime kya sathaduna pikliba angang yauna miyoi taruk phaduna pukhiba leizabi upai sizinaduna kangadabani miyoi kyabu hingna mai thaduna hatpa tamthiba sahingsabi thabak sing lephalu shugi ground rule thugaiduna madi Myanmar gi illegal immigrant terroristsingna sophisticated foreign gi nongmai bomb rocket amadi missile sizinaduna tawrakliba attack asi khudakta lephangadabani mathau tawdraba central force sing lauthokpikhram Central Government na yoktuna thamliba sin Kuki Sing Khudakta loisilo Manipur civil war thoknaba singano foreign tour satuna misang khomlaga afaba prime minister ne haidana utnaba honari asomdana masagi state Manipur da mairakta langsinduna thamli haina civil society organization kanglaipak ta yauriba lup tara ghomdoi haibadi pandam ipak ikomlup CLK kanglamai CLA kil axil loyalup ERDO Mikal amadi SWA na khuyek piduna ngasi press thokpa sirol asina hairi sirol aduna hai Central Force na neutral oina lal khambagi mutta kuki da tongsinduna maitai singda onsilakpigi penadraba miyamna Central Government amadi State Government na warning tawbo oina Manipur da lairiba lup taraga humdoina pungkuninga marigi total shutdown satakibada miyamna mapung phana sokat khibabu thagat phongdokpaga loina mathau tawdraba Central Force sing laukthokpi khroairi Central Force na ngak pangamdrabasu aikoigi khul ngak pasingna ngaksarage government na hiramasigi matangda masak thokpa thaurang amata lokhatpidaba si tasingna pende mathau pangthokpa ngamdraba lusingba masana khangna surrender topam thokle state ki miyam ki kholaw Central Government na khanganba ngamdraba Home Minister da asengba pawdam pidraba lusingba amadi maitai gi MLA sing pham kondun leiba matam nathri pham thadokpham thokle Michel oiduna Delhi da amadi Manipur gi mapanda yuk thaiduna leiriba MLA sing khudakta halakadabani hairi solosinai National Highway da pot puriba gari mai thadokpa driver hindiman phubiba yamna tamthiba lisani laurok pantha asida laulok pangamdana siba sangba khangdana khangliba si yamna lumna lopham thui laibak ki economy da asoba sething piraba pothok sathok puthokadaba matam sida satharakliba attack asi mabuk phatraba Kuki Sing gi tamthiba puksa ki lalasi Sabsana thengna phamthui maru oina agriculture minister na daita lawgadabani tala asida pangshinaduna lepham thokti BJP party ki president nupi ama oina Kuki na phajin khraba nupi angang singbu kannana bu kholaw pifam thoktabra karigi tumina lesilibano haibisi miyamgi saurbu wahangni Prime Minister Narendra Modi na masindadi Beti Bachao Beti Parao haina lauraga nupi angang yauna phaduna pukhraba phawbada tumina lesinba condemn tawi Central Forces kya na masing naidana thajilakli basi Kuki militant sing sisinaraga maitai gi mathakta proxy war sa thariba si khudakta lepu foreign militant sing sisinaraga sa thariba lalasi Manipur khakta nati India gi internal security da sa thariba attack ni haibisi khangjinba phai Manipur thugaina basinba lepi hairi Atop Pomana Kuki militant na Fazin Kiba Angang Uhum Yauna Miyoi Taruk Tadurok Triba Pava Kuki militant Taraga Matugi Asibak Sang Kushinaru Haina MISA na Kangalakre Tawong Sibu Mizo Lukayana Condemn Tarakli Ta Sigi Taraga Matu the Ziribamgi Borobekra Police Station attack Tobagoloina Yum Kaikia Mai Takiba Miyoi Ani Hatkibamadi Angang Uhum Yauna Miyoi Taruk
मार अमदी कुकी खुलाई पाइबसिंग फादन पुखिबा थौदो अदुदा CRPF का खुथोकनबदा लेखिद्रबा मार अमदी कुकी खुलाई पाइबा मियोय तरागा मथुगी असिबाक्सांग सिलचर मेडिकल कॉलेज दा PM तौख्रबसु असिबाक्सांग सिंग इमुंग मनुंगदा असम पुलिस के मैकेदगी सिनद्रि हरि पाउसिन हाय यूनियन होम मिनिस्टर की मैकेदगी अकन पाउताक पिरकपदगी असिबाक्सांग सिंग अदु इमुंग मनुंगदा खुसिनदबनि हरि अमरोमदा थवोंग अदुगी मयोक्ता कुकी जौगी CSO सिंग अमदी मियोय क्याना असम की सिलचर मेडिकल कॉलेज दा खोंजंग संसिंख्रे हरि अदुमैनम असम पुलिस की कंबुना खोंजंग संसिंखिबसिंग अदु हॉस्पिटल की वांगमदा लैनबा ngarang numidang tanthokre hरि अमरोमदा कुकी सिंगना फाजिनखिबा मियोय अहुम यावना मियोय तरु अदु थादोक्त्रिबा फावबा असिबाक्सांग सिंग पीबा यारोय हैना यूनियन होम मिनिस्टर की मैकेदगी खंगलखिबने हरि सेरक्सिदा सेंट्रल यंग मिजो एसोसिएशन CIMA ना लेखिद्रबसिंग अदुगी मनुंगदा मियोय खरगी असिबाक्सांग अदु आइजोलगी थिमुमपुइदा ngasi पुरक्तुना अरोयबा इकाय खुमनबा उन्ननबा थौरांग तोक्रे हरि ओइरक्लिबा थवोंग अदुना मिजोरामदा लैरिबा मैतै सिंग मी पाइनबा पोंगरे हरि सेरक्सिदा जौ reunification organization ngarang sirol ama thokibaga loinana मिजोरामदा लैरिबा मैतै सिंगदा section 1 थमख्रे हरि जौ reunification organization थोकिबा सिरोल अदुना करिगुमा मणिपुर मिजो सिंगबु अवाब तहलबदि मिजोरामदा लैरिबा मणिपुरी सिंगना खोय सेक्शन 0 हाइबु वाफम थमलखि हरि सिरोल अदुना मखा तारदुन हाय थासिगि तरेत जिरिबमगी जाइरोन विलेज त खुलाई पाइब सिंगना मई थाखिबा मदि मिजो नोपी अमा हाटखिबा मदुगी मतुंग तरकपदा CRPF ना थासिगि तरागा मथुइदु कुकी तरा हाटखिबसि तराइना लौदि हाइना फुंदोरक्ली नकल अमरोमदा मेजर जेलाइपोल MZP अमदी मिजोराम स्टूडेंट फेडरेशन असु थादोरखिबा सिरोल अमदा जरिबमदा मार नोपी अमा बेलेस वॉलंटियर तरागा मथुइ हाटखिबा थवोंग अदु यानिंगे थवोंग अदु मिजो सिंगना मतम सुपर सिंगदुना लेगने थाउदो अदुगी मतांगना सेंटर लेगाना मियेंग संगमगा लोइना थाउदोक सिंग अदुदा सियनबा मियोय सिंग सेराक पीगदबने हाइना सिरोल अदुना हाइरक्ली अमरोमदना तेंतकना हेडलाइन ओइना मैमदा थमजगे मिनिस्टर MLA सिंग फम थादोकनबा सेम साबिरो कुकी मिलिटेंट सिंगना आंगांग हुम यावना मियोय तरुक फाजनखिबसि पुंग कुनगा मरिगे मनुंगदा रेस्क्यू तौबा ngamdrabadi राजनीतिदा थवाय यावरिबा MLA मिनिस्टर सिंग फम थादोकनबा सेम सारो हाइना RPI यूथ की प्रेसिडेंट माइराब माइसनामना फोंदोरक्ली वाफम सिंग असि मणिपुर प्रेस क्लब ता पांगथोकिबा पावगे मिफम अमदा फोंदोखिबनि मांगना मखाताना हाय नुपी सिंग अवांगबा थाकता थमदुना बेटी बचाओ बेटी पढ़ाओ हाइना लाउदुना कैंपेन क्या संगसिलेदु मुमिदुगुमी सुरबा फाव इंडिया लेंगाना पिकलिबा आंगांग अहुम यावना मियोय तरुक फाजनखिबदु रेस्क्यू तौबा ngamdaba हाइबसि यामना इकाइनिंगाइनि लुरबा तनफम असिदा अमगा हुनरगा लैबा सोशल मीडिया दा पोस्ट थागलगा वा ngangbana इमा लेबा कनबा ngamloi अखोगी इसा अमदी युम सोक्ते हाइदुना लैथोक्तुना लैबिगी मतम नति हाइना मुना खंगबियो प्रजा सिंगी खोलाव लाव होरगलबनि तौगदब थबक तहौद्रबदि अकायबा क्या अमा थुललो हैनिंगाय लेति हाइबा वाफम सपोंदोखि अदो हौसकुइनदि म्याम पाउ सुमतांग सलुसिनजरगे मस म्याम पुना नौबा अपडेट ngamiनसि